खुरुमजरी ISTV की पाव मियंग ताबिरिबा मयाम पुनमकपु तरामनो ओक्सरी हौजिक अहानबदा हौजिक फावबगी मरुइबा पाव पिजरी नुपिसिंगी याइफा थौरांगी दमक अखनबा सेनफम बजेट ता हापलगनि हाना चीफ मिनिस्टर नोंथुमम बिरेना फोंदोखरे अमसुंग मोरे अमति म्यांमार अनि की ताइनाबा नो मैन्स लैंड म्यांमार ना अमुक संबल खानबा होनरमले हौजिक पाव संदोन पिजरी हंदा पुछोगदुरिबा स्टेटस की बजेट नुपिसिंगी याइफा थौरांगी दमक अखनबा सेनफम बजेट ता हापलगनि हाना चीफ मिनिस्टर नोंथुमम बिरेना फोंदोखरे ngasi Manipur Rural Bank sinduna Imphal Hotel da pangthokhiba mega credit camp hogdopigi tharamda Chief Minister na wafam asi phangdokhibani tharam aduda Mahut Minister TSM Kumar Manipur Rural Bank ki Chairman Prasanna Kumar Balsu saruk yakhi khangalaba beneficiary samapan humfuga mathoida loan ge senpham oina lupa crore 3.10 sino mapan yen thoki Chief Minister na makatana Imphal ge street vendor singi akhanaba survey tawduna atopa sendal lambi ama pinanaba Mahut department ki makhada lagani state vendor sing tantopana state vendor gi masing hanthanba ngamloi Mahut department na bank kusam naduna survey ama pangtholaba matung makhoi gi laikai da thabak tawduna senthok lehalagadi issue asilo sinma ngamgani hiramasida Mahut minister na report ama pikhalaktuna thabak oina pangthona ba honasi Manipur da thabak phangdaba miwai lakh 3 lom leiri makhoi bo government ki thabak loina pibadi ngamloi dabana prime minister gi human oriented scheme kaya paikhaleba sigi makhada thabak piba haure masigi damak bank singdagi loan line loba yahale starwood day numita akhanaba scheme kaya laukthonaba sem sare passenger gari singda nipi singi akhanaba site thamnaba thabak su laukalagani haiki mina semba ga loi semba yabane akhoi je pangda lu honbai wani akhoi na semjaba loni akhoi na semjaba haini akhoi na sakadabni akhoi na sagadabni अखोइने नुंगाइगदो मोंग सेमदा करामदना थिंदे मयामगी सरकार ने मयामगी प्रजा न सेम सरकार अदा पंगुदा दुहलगा लेरमबदुनि लेरमसे हुजिंगना मो अखोइना मो लाइथो हला कांदा प्रजा सिंगे फ्री ओइना नुंगाइना लेहनबदुनि अखोइ अनोबो गवर्नमेंट ने कोन होनराइस स्ट्रीट फमिबा मयाम सि मोय फजना आइडेंटिफाई तोगा मोय द एमआरबी न मणिपुर रूरल बैंक ना लोन गु मखर पिबिलगा मोई की लेकाई दुदा अखोइना स्टार्टअप की टाइप कारबार मचा तौलगा होबो यारगदी मोइसु हिंगनी अदुगा बाजार सु चिल्लरोय अदगी बाजार नो मरतुदा याम वाना पेरु खरदु योनना बना तो इंजांग ना खरदु योनना ब तौरिबा मयाम सिगी मदुगी ह्यूमिलेशन तम तौरिदु सु मदुसु खोइ सेट तो बंगमगनी Manipur Rural Bank ke Chairman Prasanna Kumar Balna Manipur Rural Bank na lamda masigi miyam gi yaifana bidamak loan oina miyam da khusin na bani haike Mahut Minister Thaunazam Sam Kumar na aikhoina paisa gi value khangdabana madukaram na ahen ma senthok laigedabada sijinnaba ngamdabani bank ki loan laukhraga singbagi sang nembana bank singna tangai phadaba miyoi da fawba loan pibada akiba laibani bank amasung miyam gi marakta afaba mari lairabadi maikai animak te hena kanaba laigani haike Bengi loan pibasi sebenarnya pibasi mata di hangma sana ba mida those who are dearest one makin nang ba mi singdan loan sipira me tumin adu ngasi dia koi yam angap pani onde si minister Manipur na loan na ba Manipur kita kala ba mi singda madam sa ba mi singda bank da kan ba interest pira kanta loan si piga da ni ha ngasi di kudong zaba si miyam mangda opal da si di holes da kawrakanda bengi loan si kuina maram zami se loan si pihali sigi sabsaba atradi game se matam leba kudi mukta onma si minsana prasamyam da mukta eku kudum te lepi ha biga sabu kudum mama Border town Oriba More Ward number 4 Premnagar Laikai Madi Myanmar Anigi Marak No Man's Land JCB season Naduna Laipak Tim Khairapudigi District Administration na Thinkraba Matung Myanmar gi Mio Singa Sambal Khana Bathabak Horamle Manak Nakna Laiba Mio Singna Kudakta More Police da Pau Pibadagi More Police Station gi Second OC Insas Akbar Commando OCP Tarun Kumar amasung Taramathoi Suba Assam Rifles ki Kangmuna Thinkrai Myanmar gi Maikadigi Army official kharasu laktuna yengsinki
second OC Akbarna no man's land da lepak ani gi karigumba makhal amata gi thabak pangthokpa yade karigumba ama tauge harabadi lebak ani hana pau phaunaraba matung tawbina ba hana dagi khanganduna leikrabani haiki Maite Council Moregi President M Thoibana Paumu Singda Mamang Sahi December Kuntrada Myanmar na JCB Season Naduna Lepak Tem Khairambadigi Asoba Irang Thoke Toramba Adu SP Dr. S Ibom Sana Matam Sana Tinghobadigi Loisin Kibani Adubungasi Ayuk Amuk Mafam Masida Ukun Tauduna Sambal Khana Bohona Ramada Miyam Horaktuna Police the Pau Pibadigi Matam Sana Tinghore Mamang the government ke miyang sangbiduna ngamkhai issue asi losinbina ba haije khibani adubo hanjin issue asi thorakpana border da leiriba miyam nungnang ba ama faure karigumba government na miyang sanghogdaba tarbadi misi mina yaurok pa yai border ki matang da government na asing matang taba ama khanganing bagi apamba lei Myanmar ki asigumba lujadaba thong asi government na waris hanaduna losinbiragadi punamaki yaifaba oigani haiki Mamang dasu ekoi na haja baduni lenga ki miyang sangbiduna hariba border ki samasa asi losinbi wadana adubu masi hanjinas main tholak pasina border khundari ba ekoi punamakta pukningda nungnang mama phawre kari monong masida lenga na miyang sanghau da batara kadi hanjin tholakda thingna ba hotna bada misi mina yarok boyai maram maduna border ki matang asida lenga na asengba tangta ba ma khanghaning bagi wakhulon ekoi punamangna lai masida ekoi na ngahak leite thingba kaidong nusu namoy masida achauba thaudang loriba police department gi SP gi lising na khada lakpiriba police official sing gi ju ningam daba amadi hojikti assam lai pansu ningam daba mok lai re tare Myanmar gi sumba lujadaba thong se athu matamda Manipur lengang na aroiba wari masana na losin biragadi punamaki yai phagni haiba wafam si ai lenga chin Kangpopi ki DC T Ranjit Fiawel Pibagalwina na Nauna District Asigi DC Odaba Pradeep Sandranbo Taram Opagi Thoram Ama DC Office Conference Hall ngarang pangthokre Thoram aduda District Level Officers Sing Amasung DC Kangpopi ki staff sing saruk yaki T Ranjit na Revenue ki Secretary Sas Puragani Arm License Maung Maril Sumthok Lambabu Kangpopi ki miyam da piramba mahake sarbu kudol amani mahana DC oringai matamda Kangpopi ki miyam civil society organization singna mateng pangbi khibagi damak apian ba phongdoki district level officers singna corporation pi khibagi damak tasu apian ba phongdoki makhata na nauna lakeba DC da su mateng pangduna Kangpopi bo sakot ba district ama oina bo hona biyo haiki Kolkata ki Birla Industrial Technological Museum da Sathari Western India Science Fair ge quiz competition Manipur ki team na Mizoram bo maiti pa piduna ahan batare Manipur team da RK Davis na Thoksom Sagar amasung CS Lemawi Khoktia na saruk yaki tha asigi tarahum de fabo sathaga dawa fair asida Manipur ki State Level Science Exhibition da khangatlaba Mairu Singi model taraga manga work experience Kemtra team Madina Saruk Yari, Manipur ki team Masibu Education LSK Additional Director Science Promotion RK Tenedi Amasung Directorate Asigi BM Officer Oinam Muhindro na Lusingdi India government Manipur government UPF amasung KNOG marakta taruk suba round ki political talk New Delhi dangarang pangthokre anoba interlocutor LB Materna sialaguna pangthokhiba mi from aduda UPF makki maikadegi delegate taruk amasung KNOG maikadegi miwe tarena saruk yaki mi from aduda UPF amasung KNOG maikadegi Manipur Territorial Council ama semna bataksin ki UPF ki wangang loi Aron Kibgena haulik sathari ba sangtai na ba asi asuma maikai amada sangsili Manipur Furuk Kudimak na tangdu laitana himinaba yagadaba mawongda isuasi warusin yaba puraknaba honari makata na civil society lusingba sing sas lusingba sing amadi akhang ahi singi apun mamipam ama pangthok tuna punamakna yanaba apamba ama khangdok tuna warusin athuba matamda puraknaba leplagani hairi Council na loba class 12 ki exam thagadaba Mahiro Singh form fill up tawbada council na lepa fee dagi school kharana ka hian lauduna Mahiro amadi mama mapa singda awaba pidana ba amadi school singna lawfam thokwa fee ka hian lawraba sing handokna ba KSN appeal taw kharba matungda Thambal Marik College enamgi school authority na Mahiro Singh ahian ba senfam handoklagani haiba taramna oi lobasna school authority ki mathakta lawthokhiba firep handokle adabu Mahiro Singh ahian ba fee handokani hana notice thokleba asi thabak oina onthorak trabadi Hana Lautokiba Fidep Adu Makatana Tamlapaga Luenana Tabakta Onchokani Hairi Housing Paugi Marakatna Atin Break Ama
Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna makok thongba oina bagi damakdadi Panacea singna amata ngaraba coaching center ni. Miyamna center sida thajaba thampi. The Blossom School, well begun is well done. Moirangkhom and Changangai campus affiliated to BOSEM. Admission for 2018 now open for classes baby to class 8. School topper in SSLC 2017, Janjit Kumanthem 85% with letter marks in 5 subjects. The school recorded 92% pass percentage. A school where children don't study but learn. Contact school office on all working days for details. Welcome to Salai Institute of Foreign Languages. We're giving you opportunity to learn foreign languages. Admission open for 6-month courses in Japanese language. Classes start from January 2019. Call us on 9962631124. Please walk in. 4th floor, MPCTC Building, MG Avenue, opposite to Nimlavas High School. Wangkai Ningthem Pukhi Mapal Laiba Career Nursery Center da Lagliba January tang 13 dagi class 9 amasung 10 BOSEM Science and Maths ki foundation course hojiragani. Class ki timing 5 PM to 8 PM. Contact 940224180 or 0385244949. To touch the pinnacles of success for your children, get enrolled to one of the finest schools in Northeast India, UNESCO School. Excellence in education. Mama mapana machada piba ngamba khwaidagi chawba khudolsi ichabu mahi tamanbani. Slopeland Public School Khongjom, Northeast India da khwaidagi chawba amadi nanba boarding school ni. Slopeland Public School Khongjom da ngasimak admission tawbiduna ichabu mahi tamanbiu. Imphal East, West, Amadi, Bisnupur District Oina, Makal Kudingi Apamba 2, 3, Amasung 4 wheelers na Chingbagi Gari, Guarantor Yaudana loan, Lobi Yagani, Deposit Tobanavita, Apamba Gari Supang Bigani, Pambiba Mio Sinonabiu, Imphal Finance, Head Office, Moirangkhom, Loglaubung, Branch Offices, Pauna International Market, Amasung, Bisnupur Bazaar, Bisnupur. Break it Tungda Makataba Pau Pizari. Tamelong district ki Guigalong Kuldegi Gaitoliu Pangmei Misigi Matang da Asumba Langalang Zin Putong ba Amadi Mihar Adugi Matang da Senari Bamioi Atuba Matam da Serak Pinabagi Matang the United Angel Mission Women Committee ki Kambu Amana Haktengana Satuna Yung Sincray Kongsat Aduda District Women Committee ki Convener Sobita Mangsatabam District Women Committee Thawal ki Convener RK Mangol Zaubi Bisnupur ki Convener L Rebati Imphal West ki S Radha Piari coordinators are Boipu Kwereng, Romai Naga Women's Union, Assam, Nagaland, Manipur ki President Panti Golmai Saruk Yaki. Gaitolio family sing Anitra Tretki me Kuntra de Tiba Kangdana Ledaki Badegi, July Mapanda, Zozeng Turel Manacta Saru in a funky bani, Mihal Sigimatanga, Mapureba E. Daimai, Police Nafaraga Housing Belda Toraktuna Lady. Kongsat Aduda, Gaitolio Gesaru Punkiba Mapam, Zauzeng Turel Manacta Susatuna Yang Sinki, Mahaki, Mapam the Susatuna, Apopaga Wari Watai Sanaki, Tungda, Tamilong Police the Satuna, SP, Yauba Makok Tomba Police Officer Singa, Wari Sanaki. Gaitolio Gi, Apokpa, Zazeng, Sinang, Faumina Fondopada, Matai Manau Kanai Haiduna Mapam the Halakpadegi, Mayanupana Kudumduna Haizabadegi, Amuk, Takibani. Masano Pina Salam Daida Mahak Amukana, Nupamayum the Ledabadi, Hingna Uba, Pangaroi Harami. Mihar Asigi Matang the Kulgi Oba customary Loda Yanabal Revasu Mihar Asi Mapureben Sweden Oramgani, Madam Aduna Logi Oba Sarak Subsana PBO Haki. Sanapi Shiki Vise, Hosik Pau, Mana, Hatokane, I say, saying a Kangdaga, Madudagi. A coin of Hanmese, me, a tainate, a tainanate, a tubena, Hatpene Aina Haleva, 100 Manunda. 99 di moida laeva moina jajat mi atopana hatopane hai aidi thajadre mana hatpane ai wakhan dum khanne ando nigi shikhi binidna upai laitre amadu wara so government law dagi yade so jade ta lakpase khoi phajana law dadi khoi phajana rigat tawre ando madu hat kiba mapudo puthoroga noina
matik chaba maran pidana dum taubana aisu maduna pamjai Atai imung manung ke music na fongdor pada senari ba miyoi bel da thorak tuna laiba CPN de matik sabat cherak pi hiningi Mehadasi gi matang da local MLA Samuel Zendai da memorandum pisin ba salubada thaubai da loikraba thabak amabu karigi amuk haudorokli bano haina ningthi ningai na torok khidaba nungai te fongdoki tungda SP yauna atai official singawali sanabada senari ba miyoi bel da leiba asidi court ki mathongni mahakpo amuk kana phaba haibusi evidence yaudravadi yade hana IO eramba adugi mahuta police station asigi osina IO oiduna thigatna bo honari UNM Manipur gi maiketi gi matenga loinena athuba matamda lusinna ba honaminasi fongdoki kongsat asigi matangda convener sobita mangsata bamna mihar asi yamna lumna lobaga loinena misi asigi matangda police na thigatliba asigi mathakta fact finding report lawna ba amadi case asi kari phibam da leidibage haibatu thizin basatpani housing fabada fact finding mayam ama phangba ngamle hana police ki investigation da ahoba khara leibugum toramba adu IO sindokna ba haibadigi osina IO oraga makhata na thigat na bayanare mihar asida haksang saruk sing maset oina phangbana haksang kaya lauthokibra haiba singadaba ngamde women committee gi maikedi mara leba mioi faduna cherak pidiba phawba makhata na khona khigani haiki confident lay madudi akoigi tamelongi police na hanadi investigation je am satina lapses haigadar loopholes mayam ama gap mayam ama leiba koi thingne iduna maram oiraga investigation je amuhana tawbiu ado ayo sindokpiu haiba demand mantungda hojik ayo su sile osina oire aduga sagi concern akoigi senior police officer mayam ama kok chungjan naraga yam phajana investigation je chathari aduga chathagani haibegi Zabasizo Quina Tame, Adu Taragadi, Ako Sotin Maki, Uziki, Ataula High, Basai Kulum de Suvnupimasa, say Hatpasi, Magi, Kanosimi Hatpasi, Sodina to Motam the Potokani, Haibigi Tazaba Quina Lay. Aduga atopa mana sigi kesi Manipuda yam tamtiba kesi mamang da sumaya mama kara legre habditai adubu pongpong sana akoina yamna kahani yamna sigi feels the struggle torokpa amoina sigi atawlagi kesi am satina koina lawi aduga masigumba kesi amuhana repeat torokta na begi damakta aikoina koigi women committee amadi koiga chapminabe organization khudimangna masigi kesi mai pakti bawa koi sangjan gani Gombi Awang High School Mapung Public School Lama Ohena Bokona Bada Miyam Gi Mateng Pangbina School Sigi Founder Headmaster Nomaitem Buddhist Center na Fong Dokle School Lasida Pangchoba Paugi Mi Fama Madama Hana Makha Tarajuna High School Sili Sing Masama Pan Humdrada Gombi Girls High School Haina Ledam Badagi Lising Masama Pan Humdraga Matroida Board of Education Assam na Sak Khangduna Class 10 exam Thaba Yahalaba Matung Manipur Board na Lising Masama Pan Marifugo Humdoida Amuk Masak Khangki Lising Masama Pan Marifuga Mapanda Gombi Awang High School Haina Maming Onduna Ngasi Fava Class 10 exam da Afaba Mahiru Kayamarum Putopa Ngamkre School Sigi School Development Committee na Honolek Liba Asida Miyam na Sumating Pangbiu Haiki Gombi Awang High School so Isingama Samapal Humudadagi Kalakwa School se Pibam Sidarakodagi Hagi Lekagi Laiba Hansing Amadi Longe Donor Singa Yamna Puna Torkanda Koi School Kalanbagi Kongjanga Makwena Jangjin Jarakuni Masida Lamda Masigi Mewishing Amadi Sarkagi Magedegi Ayelapan Amta Pibi Danaba Equina and Nishin Jerry Construction Workers Welfare Association gi Ahumlak Suba Foundation Day Tharam Wangu Nogda Khong Community Hall Pangchokre Tharamajida Kumbi Kendegi MLA S Bira Wangu Gram Pansai ke Pradhan A Bina Baryangbi Gram Pansai ke Pradhan TS Bino Kumari Do Poton Tengati Nascent Board for Workers Education and Development Manipur Regional Director W. Ibo Yaima Manipur Building and Other Construction Worker Welfare Board Ki RO I Sobas Chandra Susarugya Ki Toramasika Mari Renena Labor Department Register Torabas Simi Kuntra da Labor Card Yentoki MLA S Birana Matamatamgi Labor Department na Pitharakti ba Skim Sing Matamsan and Lahogduna Sentok Lambi Lena Bahona Gadabani Lamda Masida Tabak Subugi Hainabi Amal Electric Asi Kokanana Bahona Minasi Haiki
अदगी गलु अते टेंग कैसु कुनबिया दिरे अकोई लबुक्से अदुबो अकोई नताना कोई मसेलो लिंगनाबगी फास्ट्रोक्ता आहानगा चिंचाव दिनेया लमसे अंतंग लिंग को जाहुनबगी अकोई मनगी प्रोग्राम दो इकान होनजरी पुरी दामसे लोयता लोयरागदी आई गलु गलु हापतो दनाय गेट पानगे दनाय Regional Director W. Ibo Yaimana, Aikoi Puna Tabak Tominaduna, Labor Department Po, Hen Mapangal Kalalabadi, My Papa Lambida, Kumang Soxina Sangmanganguni Haiki. Divided with four sides. Punja Lagade was here, Pangan Chakido, here the Pankalay, Tabak Yamato, Humami, I put the Apamba in the door, to know one of the Nambani, Aduba, I put up the one to Hana to hide the it was here, but you know the Tobonamoy. Adana. Masih dikira wakas amana maki pangpang coba adikar atau pangsi hari tadi maka itu betul hari ba union sudah jauh dengan maki pahami ba panggil ba mayang singa to panggil na bawa na bada atau umat yang nama union sudah biarkan. Tha sigi Nipanda ISTV ki Kangbu Amana Tourism Directorate Office da Kanglaga Mari Lenaba Pau Lownova Salubada Staff Amata Ledamdre Haibadu Numit Adugi Ayupung Traga Matoida Principal Secretary Tourism na Kaubami Pam Ama Yaurubanani Haina Director W. Ibohalna Sengdorakle Nauna Joint Taraba Director Tongan Ba Project Amasung Scheme Sing Padiba Officer Amasung Project Staff Sing Punna Principal Secretary Tourism na Mahaki Office Member da Kauraktuna Project Scheme Sing Review Taukibani Haidi Haryana gi Gurgaon da Pangthok Khiba Humphom de Super National Ball Badminton Championship amasung Delhi da Pangthok Khiba Humphom de Super National School Games Thangta Championship Saruk Yaruba Manipur ge Sanaroi amadi official sing train thengtha badagi All Delhi Railway Station da Khudong Sadaba Mayok Nakre Haidi Burma Putra train pung tara matam thengtha khibana Sanaroi sing waiting set Khudong Sadaba Mayok Nakrabasu Manipur ge mahus sinuna mingchat purakna bagi dama Khudong Sadaba sing harau na Mayok na batabani haina Sanaroi sing ISTV ge Delhi Paumi Sarah Rajasthan Phongdoraki Burma Putra train ngarang numidang pung tara mathoida Delhi thadoka da bani adabangasi ayupung mapanda thengthana thadoki National Ball Badminton Championship asida Manipur ge Sanaroi kuna saruk yaki Championship asida Manipur na medal loba ngamkidrabasu nupagi timna Delhi amasung Jammu Kashmir maicheba PK nupi gi timna UP amasung Jammu and Kashmir bu thoiki Manipur Ball Badminton Association ge Secretary Tomana Vedrasan ge phamkiba mifamna kuntra mangarak suba sub junior Ball Badminton Championship Manipur da pangthona ba lauthokre Championship asip mapung fana pangthona ba sem saragani Championship asigi mangwinana Mars thada free national coaching camp amasu Federation ge miya makhad Imphal da silagani haiki amaramda Delhi ki Vikaspuri da pangthokiba school games thangta da Manipur ge Sanaroi kuntraga tarung saruk yakhibani sahi taraga mari makhagi nupa masagida silver ahum bronze ama nupi masagida gold ama silver ama bronze ama fangki sahi tratre makhagi nupa masagida gold ama silver ani bronze ama nupi masagida gold ama silver ahum sahi tara mapan makhagi nupa masagida gold ama silver ama bronze ama nupi masagidana silver ani bronze ani fangki Handa ki sahi sida sub junior ki national march ko ki manung da apoi si national ki level sida koi pada 2 months ki coaching ma tobi ni madu ga asamba equipment yang pibi kena ha ba si koi association taraf ki koi angang singi amna energetic koi ba makoi performance am consistent koi ba am thase ba Manipur ki player mo ki single chaptan utro ko ne na Delhi amusung Jammu and Kashmir team bu koi ki nupa ki men's team ma team ki Hauzik loisilakpada maruiba pau amuka hanau Nupi sigi yapa tharang ki damak akhanaba senfam budget ta haplagani haina chief minister nongthomba biriana phongdokre amasung more amati Myanmar anigi tainaba no man's land ja Myanmar na amuk sambal khanaba honaramle Hauzik fabu ki da ISTV ne pizaba pau matang asida loizare mayang chabi ba mayam puna makusu amuka hana kurumzari